अहानबदा मरुइबा पाउसिंग थमजरी चीफ मिनिस्टर एन बिरेन बु सिंदोकनबा सेंटर द कन्न तक्सिलि हाइना एमएलए पी शरचंद्रन हाइख्रे बीजेपी मणिपुर प्रदेश की प्रेसिडेंट याउना एमएलए मिनिस्टर सिंगना लैंगाक असि यानिंग्रे हाइना फोंदोंनारकपा असि अंगकपा थौदोक अमनि हाइना वेटरान पॉलिटिशियन ओक्रम जोइना नोकनाख्रे अमदी आईएमसी की मेयर सिंदोकपा पांबा कॉर्पोरेटर तरानिपान मणिपुर की वांगमदा केम तौदुना मेयर सिंदोकपा ngairi खुरुमजरी टाइम्स ऑफ मणिपुर न्यूज यंगबिरिबसिंगबु कुमथेम जनता ताराम नोक्सरी हुजिक मियाबदा पाउसंदोंग पिजरी हौजिक लेरिबा मणिपुर की लेंगाक असिदा नापाक तानाबा लेते हाइना लीडर सिंगना फोंदोक चरबसु एमएलए तरा मरीना हौजिक लीडर ओइरिबा चीफ मिनिस्टर एन बिरेनबु सिंदोकनबा सेंटर द कन्न तक्सिले हाइना असम द बेस तौबा न्यूज 18 ना अखनबा रिपोर्ट अमदा फोंदोखरे ngarang delhi gi bir tikendrajit house da mafam adu da kem tawduna leiriba mla singa unaduna wari sanabada tang taba amadi khanglagani haina mla p sharachandrana phongdokre ngarang channel asiga unaki baduda p sharachandrana makhatana phongdokibada bjp na lusingba sahi ani helaba lengak asina mikhal mamangda praja singi aifanabgidamak paikhatkani haina thajaba pikibasing pangthokpa ngamdaba maram asina अफब लेंगाक अमा लेहनबगी अमत ngairiba solution di leadership sinba asini loinana बीजेपी के एमएलए कुनमाथोई लेबगी मनुंगदा तरा मरीना महाकपो सिंदोकनबा तक्सिली अथुबा मतमदा चपचाबा फल अमा लागलगने हाइखे at a time of election that we will bring good governance, will transform the rural areas of Manipur and achieve progress and this and that. But after 2 years, we have found that the state government has not been able to meet the aspirations and hopes of the people of Manipur. So therefore, we analyze among ourselves that after thorough scrutiny and a discussion at length, many a time, among others, so we said that it is time for us to get change, and that change is for the good. And then when we say change for the good, then we found that the solution lies in changing the leadership, BJP leadership. This is a BJP family issue where we have 21 MLAs, and then it's a resolve of the majority of the BJP MLAs that it is time, rather high time for us to request the central government and the national leadership to get the present leadership replaced and changed. अमरोमदा चीफ मिनिस्टर एन बिरेना बीजेपी मरक्ता करिसु खना लाउनबा लेते इमुंग मनुंगी ओइबा वाफमनी मयामगे अपेन पेन द नेशनल जनरल सेक्रेटरी दा खंगनख्रे करिगुंबा अमदी अथुबा मतमदा पुरकलगनि हाइखि There is no infighting between the BJP, just it is a family matter, and we have conveyed the grievances of the elected members to the general secretary, and at the earliest settlement and the solution is coming. So no, this is simply how it is happening, because we cannot fulfill what we want all the time. So there is shortage of in many ways. So we have to understand each other. That is the things, nothing else. No, सेरक असिदा मरुएबा कैबिनेट मिनिस्टर अमा ngasi दिल्ली दा पाइसिनख्रे करी मरम गिदमक ngarang da दिल्ली दगी थोरकलगा ngasi चंखिबनो हाइबा सबचाबा खंगमंगमद्रे अमरोमदा कांग्रेस दगी चंगलकलगा होजिक बिरेन लुसिंगबा लेंगाक असिदा मिनिस्टर ओइरिबा टीएच सीएम कुमार गी डिस्क्वालिफाइड तोबगी मतंग दा थारखिबा केस की फुल हियरिंग ngasi पांगथोखरे लोइनना चयोल अमा रिजर्व तौदुना थमख्रे हाइरे बीजेपी मणिपुर प्रदेश के प्रेसिडेंट याउना मिनिस्टर अमदी एमएलए सिंगना फोंगना सरकार असिदा यानिंगदे पेंद्रे हाइना फोंदोरप हाइबसी तांग थोकप थौदोकनी लेरिबा सरकार असिदी खरुंग मफम चादना खिनबा अदुगुंबा सरकार अमनि हाइना वेटरान पॉलिटिशियन ओजोइना नोकनाख्रे ngasi tom tv ga kawada leiba mahaki yumda akanana unaba amada hojik oiriba charangnariba rajniti gi phibam asigi matangda mahakna makha tarduna sarkar asige sapsaba maming ama leitaba pandam yaudaba sunam sasanda semkiba sarkar amani maikai khangdaba hero yaudaba hi amagumna sahi anirom lengakre
Masigi manungda sarkar asigi pandam panthung palefam amata yaudana chatli masina maram oiraga sarkar asigi manungda penaraktaba panwaraktaba kaya lakpa asina ngasidi miyam mamangda thorakle BJP lusingba sarkar asigi manungda penaraktbadi kanana pengani masimakna legislature party gi mifam phamngong khidre masina sarkar manungda achauba yanadaba ama leire haibasi mayek singna takle masi punumaki daita kanana pugodoribano haike Sahi ani makai ran toraba BJP ki Sri Birena Lusing government ji akoi magi party gi mayam amana pente hairak panayaba sinayaba leise aduna pen di akoi pen da bisa moi la akoi ki kumjan da hone adu madu miyam da namthak tobna pa hai bane haina hai batai maram di Hujik lagi government sigi legislature party ki meeting tau bukan anda pam suna pangam kidre, ada ki cabinet meeting pangam kidre, government si da sarkar prime minister berkampuna sarkar da pen da bagi wafam lae jadi, untuk na mayak ceng pone marai da koi di kesu kana de paisa taneru buni adai da adu tawbani gai yam chawna praja da koigi woida bangang ba nam thak tawbam ni baban da pen de hairi ne ko no loi khangre baban da pen de hairi uji lei MPG pen de hairi ka akoin ta bada lan bra sumbra subject to verification kana na pen ribno BJP ki sarkar BJP ki president na penjadraba BJP ki mantri mayam na penjadraba ha aregi BJP ki MLA mayam tu na penjat ragadi akoi Tom TV na hangba tongan ba wahangi paukumda sahi ani makhai gi asoiba si BJP na khangpham thokpani party gi president masana sarkar asida pendre hairi mong maril tadaba mayam ama satharpa sasana ngasi gi falasi lagibani masina miyam da asoba saitheng ama piri functionary khudimak fail oirakle Tauriba thabak sing kaya yamna mai paklabage haibasi BJP ge MLA minister na haibani amadi selmang khre haibasu masana phongdok sabani haireduna phatrabadi makoi masel ge marakta men tathoknaro masida BJP ge high command sing nasu yongna tan yenbagi matawda thambana miyambu henadum wahale haike selmang re ain haibna te aba BJP ge mantri na hairi aba sarkar na haije aba selmang re sarkar na haiyaba ojoi na haibna te aba Lady was sarkar se masi phatre paisa mangal le thabak tawdre posei mayam praja gi yengdre se sarkar na haije aba aina haije de aba ada ide praja sing peloi di sarkar bai di mayam dura masi gi sarkar se phatre har kanda aina phaba ya ga da praja na mad de phai hai ba ga da pen hai ya ga da ada phada di lo ko kro sini men ta thong na ro na tro anda phata di lok tokro men ta thong naro ada ida akoi gi seng har kan BJP ge hai command jo ngasi dagi thakri mang da BJP gi leader mayam la ami yengami assessment ru torga adu ada dilida mu koksal dure ada de yong tanyen adu gi bhab da thambai je yong tanyen da pham da han thok loisan ga da yong tanyen tham da praja wari ne Hairi ba praja wabada BJP ke high command BJP ke leaders ne yong tanyen torido adu mak akoi gi yamna akoi kari haini lebak chigi rilai diba akoi gi phibam ji khangda ba dai do ni thina khangda ba dong na koi uya jina accept me karan natana pen de hairi chen sina ba sum de hairi thabak ku to lu de hairi Mong marin ta te hairi miyam da service piba ngam de hairi sarkar jina sarkar ida bai ri ba MLA adu moi sarkar ji phai na saugat thagat na ngang mayam na pen da kan di kari taw da ge hai di hojik it is the high time yam thuna settle to bana miyam gi awa ba ko no ba gi macha ko gene ka le Imphal Municipal Corporation ge Corporator Taranipana hojik Mayor Oiriba L Lokeswarbo sindoknaba no confidence motion thangat khraba matung hojik Manipur gi wangmada Corporator Taranipan kem togduna leiri kem togduna leiriba corporator sing adugi manungda committee gi chairperson manga yaure
Hojik Manipur gi wangmada kem tawduna leiriba corporator singna Mayor L Lokeshwar masana khangna masagi maral yajabaga loinana phom thadokadabani mahakna ngarang media da phongdokhiba wafam sing adu chama da chama lalaba wafam ni mahaki mathakta corporator singna maral sibanate mahakna tawkhiba aranba sing adu puthokpani haina corporator singna phongdorakli Hojik oiriba sarkar gi fammunabagi lanfam asi thadokuna lamdam asigi miyamna thengnariba awa ana amasung tongan ba issue singi waroisin puraktuna tangdu leitaba khunai ama ohenaba lengakna honafam thokle haina akomlop kanglaipak president in charge Sanjit Sorai Samna lengak ki puning chingchilakli ngasi naurem thong khulem leikai community hall da pangthokhiba akomlop kanglaipak taramapalak suba mapokumon tharomga mari lenena Sanjit na makha taraduna lamdam asina Bharat ki fiba nungda leirubana ngasi fawba hanthana yengbage hainabi hongdoktri cherak asida awara palaitana hinglamba lamdam asibu senjau pai bakharana lawpham kaya leisinduna yum kai sajenba amadi industry kaya linkhalakpana lau singu gi pothok chathok sing hantarakli haiki sothariba khunai asida aikoina khara makhai khajik oragasu aikoina mengkhatpa ngamgadra haiba wakhalonda hairiba ngasi akomlu kanglei pa asi saphongdana ngasi chahi taraga mapan mapung phadana khunai asigi thabak thaugai kaya ama aikoina pangbu ngamjaribani LP gi KF ki changjaliba mayam ama citizenship amendment bill gi matang leiriba chireba tanja asida kari orakani karamba lalong changjallakani haiba akhoi nungnangba phauringai cheraka sida leiriba sarkar gi pham pairiba paigadoriba punna leiminariba government asigi thaupuriba sing asina akhoi gi phammunabagi wakhalonda changjanbasi konglu kongai pangna masi yajaningde aduna masi yam thuna loisanbira kanda laibaki oiba khunai sigi oiba awatpa ahoba leiriba sing asida hena puning changal kanda khunai asibu awonba khunai ama afaba mangjil thaba khunai ama ohenbadana hena mai pakani aduna adomdana hena chungane hena thamjani Science amadi technology na kam thengna saukhalaba kunma thoi suba sahi sa sida malengi oina thengnagadoriba ahum suba lanjau ase isinge lanjau oigadori hiramasigi matangda Tom TV ge akhanaba pawdam ama Tungi mirol kansi amadi yokasi harabadi ngasigi hingliba mirol asina akanba thabak paikhatuna umang wamang chingpa turel singkanba amadi yokhatpagi tangai fadaba haibadu oiri singmi tami haiba khaiba togdana umang wamang amadi chingpa turel singkal hodrabadi ngasi miyamna isingi awaba mayok nariba amadi lawmi singna kokta khut hapnariba asigi mathakta hena awaba mayok nabata natana tungi mirol nasu ngasigi mirol bu sungsoi soidana ngakpi bangam loidori Mahosagi khal kaitharakuna nongjugi sang hantharakpaga loinana sabagi sang wangkhalakpadagi hojik tongan ba mafam kayada miyuiba khunaina mahai marong thabada sijinagadaba isingdi lairadana irujanaba phiju phijamba amadi thaknanaba ising phawba lairaktabagi phibamda lakle oirakliba phibam asiga rabi croft ki dawak laingakna ising pinanaba thabak thaurang kaya paikhatlabasu ising singpham oiriba part amadi turel singda isingi ichel hanthakiba amadi ising singpham laitaba lawfam kayagi lawpu amadi lawsan da law uriba lawmi kayadi awabagi mathakta awaba haibadu oihori matamna kanabu ngaibidabana lawmi singna laingaki thoujal ngaibagi mahutta angamba pangal amadi lawsing puthoktuna law pananaba thaurang paikhatna hori Bisnupur district ki manung chanba tidim lambi paringi mamang thangba oinam khunou lokon da leiriba lawpari chamaga yankhairom ising leitabana lawpham khudingmak khoidokpa loiraga tempak leitum ngakta ngai hori adubu chadabadi yadaba madugi mathakta lawpugi phogdam sen pidaba yadaba lawmi kayadi lawdubu panba ngamlabadi haiduna sel tingna khulang nupi kaya nektuna labukta thangjau amadi tok masa sijinaduna phosing kangkhul tawduna phau thahori Sahi asigi oina fau kharadang oirabasu lokpa ngamlabadi haibagi asada kumgi nong suraktuna labuk atuda ising kharatabu lairabadi haibagi asada ahenba senpham puthoktuna law pananaba hotna horibi lawpu nupi amana mahaki lawfam asi lawsanda ubani hojik lawfam asi ising amata leite adubu phaubu panba ngamlabadi haiduna atopa khundagi khulang nupi sing thiraga nongmada lupa chamnga chawnga piraga phausing asi thahanbani sahi asigi oinadi laibak yeng bahai badu tare haina phongdorakhi
Kulang Surbi nupi amana ngasi sathariba lau ubagi mawong asi thaina ngalingai matamda ipa ipusingna satharamba lau aduni ising leitaba matamda ipa ipusingna lau pathap asi satharami nong hek lakpa matamda phausingna inin phangbaga hogalakpa ngamnanaba lau asi chathabani nong laktragadi upai leite isorgi nongdam ngai batai haiba yauna wafam kaya amasu fongdoraki si akhoi gine ising laitarabani akhoi pampel haraga ju pungul haraga su boko adu haraga su dum khangnare lauje hayeng nong laktraga su khaga nong churokpa matam da ko kangna linghauba sina akhoi kita oraga su adum akhoi kharadi dum chaba phangedara na khalaga akhoi smaita guna lingjabane belausi Indian Meteorology Department dagi phangba paugi matung inadi hauzik awang nongpoki state singda nong subagi chang asi chada kuntragani pan hanthare sabagi changna Celsius degree kuntraga taruk tagina kuntragani pan phawba oiri sahi asigi oina Mars thadagi me phawbagi pre monsoon matamda nong subagi chang asi millimeter cham nga ga kun oigadabada chahi asigi oina chamaga mari phugo mathoi khak nong sukhi hauzik Bharat ki state taraga taret ki subdivision lising ama sufna kuntra humdoida ising marik ama fawba phanghanba ngamdabagi fibamda leire hairi oirakliba fibam asina maram oiraga leibak asida day zero haudoktuna yumthong khudingda toti ising piba leptuna cheng amadi kerosene yenbagom yumthong khudingi akakna basangda ising yenbagi thawong sathakhiba adumak oirakpa yana leiri maram aduna kunmathoi suba sahicha asida malemgi oina thengnagadoriba ahum suba lanjau asi isingi lanjauna oigadori mau cycle kai tharakpana akhoi mi ba funai da chobuse teng piri teng sing adugi marakta handak sei oina kumgi nong matam sana chudabana lofam kaya manga sisu lo u palma ngamna leiri asing ba tanja asida akhoi gi longmi singna mahi marong khadang oina puthok taba yadabana tongan ba pangal amasung tongan ba loksing kaya sinaduna akhoi lo ubugi thabak sathari asing ma tanfam asida ngasi gi legangna kari karama thorang sing lokholaga hangnu leiri ba lo palma yadaba lofam sing asi lo uhun ba yagadage amadi lo gi mahutta tongan ma khadgi mahi marong sing थाब याब्रा हाइबदु यंगसिनबगी मथौ तारकले कैमरामैन सनाग लोयना पौदम जरिबा दमेंद्र वाखेमसा टॉम टीवी न्यूज युमनाम खुनौ लोकल मखाताब पाउदा थौबाल रिवर कंजर्वेशन कमिटी ना माइकेदोम गी मैरा पाइबी अमदी क्लब सिंग खुसमनदुना थौबाल तुरेलबु ngak senaba sangsilakhiba khongjanggi saruk ama oina ngase मंत्री पुखरी द लैबा हाई कोर्ट ऑफ मणिपुर की कॉम्प्लेक्स ममांग द थौबाल तुरेलबु कन्नबा होनबदा अचुंबा वायल फंगलु हाइबा दाबी तौरदुना khongjang sangsinख्रे khongjang aduda saruk yakiba कमिटी की कन्वेनर कुमनथेम इनाउसाना थौबाल तुरेल मरिल असि हौजिक फता हौदी हुंदोकफम ओइरकपदा नतना अचौबा मचिन सिंग सिजनदुना नुंग लेंगोइ पेकपना मरम ओइरगा इसिंगी फिबम अदुकी मतिक फत्रे मसिदगी कन्नबा मणिपुर हाई कोर्ट थाखिबा PIL अदुगी वायल अथुबदा चथबियु हाइके अमसुंग लेंगोइ पेकिबा कांगुसिंग मतंगा पगी सुनदबा हाइतारे असो मिसित क्यासिंग तुरेल मनुसिले थौदरगा लेंगोइ सि पेकपा अमसुंग पेकिबा लेंगोइ अमसुंग मनुसिंग असे तुरेल मनुदा सामसिंगदगी असे थौबाल तुरेंगी फिबमसे असुपटि नाथाय जादबा योमदा लay ओइगी अवाबसे बजामयाम अवाबसे खंबिरगा अमसुंग बियोइबदा तंगाइ फदना इसिंग हाइबसिना मरु ओइबनि अमसुंग मालेम पृथ्वीसिदा इसिंगसि कन्ननबा योखललिबा सुलबा असौबा इशुअसिदा अखोइगिसु सरुक खरा तंबिदुना ऑनरेबल कोर्टना अखोइगी हियरिंग से खर हेना टेंशन लगा अखोइगी माइ पाकुरोम दा हाइतारे अखोइगी फेवर दा लैबिदुना असुंगलबा हियरिंग असि मतम यामना सांगतोक्तना असुंबा वाइल बिबिरंगना हाइदुना असि थौबाल रिवर कंजर्वेशन कमिटी अमसुंग अपुनगा अखोइगी थौबाल मरापाइबी यूनियन की माइकैदगी अफम असि ऑनरेबल कोर्ट की माइकैदा नलुंगना थमजरी लाइरबगी पनखै मखादा लैबा मियोइसिंगदा CMHT गी मखादा लुपा लाख अनि फावबा लेमना लायंगबा अमदि PMJAY गी मखादना लुपा लाख मंगा फावबा लेमना लायंगबा यारिबा स्टेट अमदि सेंटर गे स्कीम मसिगी मतांगदा नोंमगी ओइबा अवेयरनेस कैम्प अमा ngasi राज मेडिसिटी न सिंदुना पांगथोखरे थोरमदुदा अथोइबा मिथुंगलेन ओइना सरुक याखिबा हेल्थ सर्विसेस के डायरेक्टर डॉक्टर के राजो सिंहना हाइकिबदा CMHT अमदि PMJAY हारिबा स्कीम अनि असि लाइररबा मियोइसिंगी दमक्तदि यामना कानाबा स्कीमनी स्कीम सिंग असिगी कानाबसिंग असि मियामना खंजिनबा तंगाइ फदे स्कीम असिगी मखादा मियोइ कया अमा लेमना लायंखरे अमदि मखा तानासु एनरोल तौदुना लायंगनबा होनरी हाइके इम्प्लीमेंटेशन फजन तौयु होजिसु अतैसि अखोइना हेक होबदा नाइबनिना अतैसि निगाइ खरा तौ खरा दुयावि अइ कोइ तोक्सरगे पैसा मांगि पोली अदु तोयदा तोयना खरा दियावि
ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤ ꯇꯣꯛꯄꯤꯅ ꯃꯁꯤ ꯁꯗꯟꯂꯤ ꯇꯣꯛꯄꯁꯨ ꯌꯥꯗꯕ ꯋꯥꯟꯁ ꯍꯧꯔꯒꯗꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯇꯣꯛꯀꯦ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯂꯣꯏ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯕ ꯄꯣꯠꯁꯛꯅꯤ ꯃꯗꯨꯝꯇ ꯑꯩ ꯍꯥꯏꯖꯕꯅꯤ ꯂꯣꯏ ꯌꯥꯕ ꯄꯣꯠꯁꯛꯅꯤ ꯃꯁꯤ ꯍꯥꯏꯖꯕꯅꯤ ꯃꯈꯥ ꯊꯧꯔꯝ ꯃꯄꯨꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯒꯤ ꯃꯦꯅꯦजिंग ꯗꯥꯏꯔꯦक्टर ꯍꯥꯎꯕꯤꯖꯝ ꯔꯥꯖꯦꯅ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤꯒꯤ ꯈꯨꯊꯥꯡꯗ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯂꯧꯕ ꯌꯥꯏ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯔꯤꯏꯝꯕꯔꯁꯃꯦꯟट ꯇꯧꯒꯗꯕ ꯅꯠꯇꯦ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗꯒꯤꯁꯨ ꯃꯤꯌꯥꯝꯅ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ इंडिया की लेरिबा कंट्रीज लेसिदा असुम मखल की स्कीम लेते हैं है जगह बंद करो असुम मखल की स्कीम से लेते बदलो और ये मिनिस्ट्री ऑफ हेल्थ को सेंटर गवर्नमेंट ऐसी की नमतो है और ये मामांगा और बात डायरेक्टर डॉक्टर को बुम सागी मतलब मांगे मतलब मसीदेस दरमाना प्राइज बिग बा फसबा स्कीम में मसी और ये मणिपुर होंदोक्तुना चननबगी थबकसे मणिपुर लेबा लेबासे अचोबा लेबा नत्रगसु स्टेट नत्रगसु फजबजब स्कीम मयाम पुथुनि हायना मदद तौरगा प्राइज बिगना पैसा का चौर पिरत तो बगी न्यूज मखै थिनबे M2 amadi MGO ge apunba jesina tanduna lakpa charter of demand singi wafam yaudana lengakna 7 pay implement taunaba thorang tawriba ase yaningde haiba dabi tawraduna jesina ngarang dagi hogduna numit ni chupna changsin khiba mass casual leave ki khongjangna maram oiraga lengak ke loising sing kuntak lansi khre thabak thoram kaya da chauna kaiba pi khre Thobal Bazar da leiba Manipur State Cooperative Bank ki ATM booth thugairamba mioi ahum Thobal police na fagat khre Faraba miyosing adugi mamingna Thobal Kia Mayai Lekaidagi Tinguzam Bon Apokpa TH Kalasan Tulihal Awang Lekaidagi Muhammad Salim Sahi Kuntaret Apokpa Muhammad Alauddin Amadi Ningombam Thongju Lekaidagi Okram Herojit Sahi Kuntrani Thoi Apokpa Leikidraba O Kumar Kawi Pausina Hai Hokiba Jungi Kuntrada Honda Dayo Amadi Komla Masugi Bespa Tongduna Lakpa Miyoi Karana MSCB Thobal Branch ki ATM booth thugaina ba honaram le haina MSCB Thobal Branch ki manager na ngarang Thobal Police Station da complain ama tauke complain adugi matungina Thobal Police na CCTV camera footage yenglaba matungda Honda Dayo adu registration number MN01V 9113 oiba Thobal Kia Mayai Lekai dagi Tinguzam Bon Koba Miyoi Amagini haiba khangbangam ke tungda Bonbu fagalaba matung wahang pahong tawba matamda Salim amadi Herojitsu fagat pangam kibani Hojik paugi meraktan aten ba brema tang lominasi Manipur ki ahanba 24/7 cab service oriba lamjingba cab service na miyang seba da lejari apamba service khanbiyo economic rate rupees 15 per kilometer standard rate rupees 25 per kilometer luxury rate rupees 55 per kilometer with base fare of rupees 40 Manipur ki district singi maruoina Senapati Ukhrul Churchanpur Kakching More Chandela chingba sing Chananabagisu ataba mamalda book tawbiba yaragani Manipur gi mapan gi lamsing haibadi Guwahati Shillong Dimapur Silchar na chingba sing chananabagisu book tawbiyu loinana luhongba amadi atopa thabak thorom ki damakta su akhanaba discount pizari hena kupa maro gi damak contact tawbiyu aikhoi gi contact number 1800102795 Natraga 8794613154 Aikoigi website www.lamjingbacaf.com Amber Cine Production and BK Events and Entertainment presents the 4th season of Iwa India 2019. Mr. and Miss Iwa India is back in Manipur. Auditions on 6th July and 7th July at Hotel Imphal by The Classic at 10 a.m. Break matungda makataba pau pijari Khangabok Part 1 Awang Lekai gi polling 35/16 gi Senggi agent oriba Kuntrakpam Bordin na Miam gi phampham thokpa Seng mapung fana yenthoktabadagi Sintoknaba taknaringai cherakta amukhana agent hablakpa asi yaning de haina Lekai adumaki social worker Moirangthem Kunjesorna pendabawfum kaya phongdokre Ngasi Manipur Press Club ta pangthokiba paumi singa unaba amada mahakna makha taraduna polling station asigi manungda leiriba AAY card paiba mioi amana seng kg kunthra manga phangadaba adu sutmatagi kg kun khak piduna thambiri loinana PHH ki card paiba mioina kg manga phangadaba adusu sutmatagi kg mari khak piduna miyam gi hak matli
कुमजा लिसिंगनी तारानिपान जनवरी दगे लिसिंगनी तारामापन की मे फाउबदा था मरी मियामदा चेंग पिथोक्तना हौजिक फाउबा नमसिंदुना थमली चेंग येनबगी मतमसु सुंगतगे नुमित अहुम खकपी ककहौरिबा चेंगसिंग अदुगी मरम हंगलुबा मतमदा खुलाई पाइबसिंगना ककहौबुने हाइदुना मियामबु नमथाक तौदुना लेरे प्रधान निंगथौजम ओंबी मलानसु पोलिंग असिगी मी नतबा अतोपा केंद्रगे मियोय कयासु पोलिंग असिदगे साक्थुंग पिदुना लेरे हाइनसु कुंजेसोरना मराल सिखे चेंग पब्लिक तो येलेसी ओनली 3 days का मा चेंग सी येल असिगी मतुंग दाबदा मागना एनी कार्ड लाकवा लाइरबा इना खुनबा लाको सिंगजी अमते येंद्रे पिथो हाइद नवा लौदे नोय हाइनिंगबदा हाइरो अखोइदी नोय अदे चेंग सिंग लेमिबा अदे अनौबा कार्ड साबदे चेंग नखोइने पीद्रिबा मरमजी कै चेंग येनबा कोनदे केजी मंगा मंगा पीगदबदो अखोइने पीद्रिसे अरेमदु कदाइ लई हाइना अखोइ पब्लिक ना हांगो मतमजिदा अदुगी चेंग दु नाहरोन कहौरे सिंवाई पब्लिक तमेंगलोंग डिस्ट्रिक्ट के तामई सब डिवीजन की मनुंग चनबा कोनफुंग विलेज अमदी अकोइबदा लेबा खुलसिंगदा नुमित हुमनी चुमना फ्री मेडिकल कैंप पांथोकनबगेदमक मियोय हुमफुना साबा मेडिकल टीम यावबा कांगबो अमा ngasi कंगला गेटगी UCM अमुको CCS के अमदी इप्सा की प्रेसिडेंट सिंगना लमथाखरे लमथाकिबा टीम अदुदा सरुक याकिबा JSCC के कन्वेनर मंजित छरांग थेमना ngasi चलिबा टीम असिदा रिम्स जेनिम्स आयुष डिपार्टमेंट अमदी साइना इंस्टीट्यूट ऑफ मेडिकल साइंस अमदी पैरामेडिकल के डॉक्टर अमसुंग नर्सिंगना सरुक यारी केमसी पांथोकनबा होनबदा मतेंग पांगखिबसिंगबुसु थागतपा फोंदोकलि हाइखे ताइब्रोगना जॉइंट कोऑर्डिनेशन कमिटी YSCC ना मरोना अना लायंगी खुदुंचाबा हंगदबा अदुगा हम सोथरा लेबा मफमसिंग मखाता तमानबा अना लायंगी खुदुंचाबा पिनबगी रोमसिंग तमानबा डिपार्टमेंट सिंग खुसुंदरा चपिनगनि हाबसी जनितिगो लोरेना ngasi केमसी माइ पाकना होनबा मतमदा मतेंग पांगिर खुदिंगमको YSCC मकेदिगी काय खुनबा चुरचानपुर बेस तौब पाउसे मनस्वानर थारगे को एडिटर ओरंबा लेखिद्रबा जोसेफ जौतेगी इमुंग मनुंगी अवाबदा मतेंग ओइनेनबा लेखिद्रबगी लोइनबिदा अमजुना सेलगी मतेंग खुसिनख्रे सेलगी मतेंग खुसिनबा दुदा अमजुगी वाइस प्रेसिडेंट S बकुल जाउबा जनरल सेक्रेटरी ख्वाइराकपम नाउबा अमजुगी फॉर्मर प्रेसिडेंट तोम्बिराज ब्रजेंद्रो निंगोम्बा केस सरोज कुमार अमदी मणिपुर हिल्स जर्नलिस्ट यूनियन MHJU की वाइस प्रेसिडेंट लालमाल स्वाम सिलातेसु सरुयाखे अमजू अमदी MHJU की माइकेदगे जोसेफना लेखिदबदा अवाब फोंदोपोइना मिनिट अनि तुमिना लेप्तुना इमुंग मनुंगी अवाबदा सरुक याखे निंगसिंगबयाई जोसेफ जौते हौखिबा जून की 19 दा मसागी अनाबा अमना मरम ओइरगा रिम्स हॉस्पिटल दा लेखिदबने महाक पाउसे मनस्वानर थारगे को एडिटर ओइरमबता नतना संगाई एक्सप्रेस पाउसे के चुरचानपुर करेस्पोंडेंट ओइना थबक तौरमखी लमजिंग मैरा सापम रॉबिन हुडपु लेरोल चनखिबा अवासिंग के अकोइबदा ngasi थांगमैबन यूनाइटेड क्लब ना लमतु सेंगदोखरे थरम अदुगा मरी लेनेना थांगमैबन यूनाइटेड क्लब की वाइस प्रेसिडेंट ngangbam गणश्याम नाहाई ममांगी सही क्यादगे ngasi के असिगुम्बा लमतु सेंगबगे थरम असि पांगथोक्तुना लागले रॉबिन हुड की मफमदा मियामना सही खुदिंगी जुलाई 9 दा हेकत लेकत तंबा लाकपदा खुदोंग चानबगेदमक ngasi की थरम असि पांगथोकपने तंबनी अदुना जुलाई तांग 9 से यौरत्रिङैदा अखोइना मफम असि मयामना हेकत लेकत तंबा लाकपा मतमदा खजिक्तंग नुंगाइना आइबदि खरा अमोर अकाई लेतनबा हाइदना सही खुदिंगी सेंगदोक्सबनी ngasisu थांगमैबन यूनाइटेड क्लबना सिनजरगा जैसे अखोइगी लमजिंग मेरागी अखोइगी मेमोरियल मोइ लेरिबा ट्रस्ट का खुसमनरगा अखोइ ngasi पांगथोक्सबनी अदम सही खुदिंग अखोइ अदम पांगथोक सखीगनी हंदक पांगथोखिबा मणिपुर बोर्ड न लौबा HSLC एग्जाम दा मणिपुरी मैतै मयेक सब्जेक्ट मा ख्वाइदगी वांगबा महिरोइसिंगदा सेलगी मना पिदुना पुंगनिंग थोगतख्रे ngasi युरेमबमदा लेबा रोज गार्डन असिंदुना पांगथोखिबा थोरमदुदा रिम्स की साइकोलॉजी डिपार्टमेंट के HOD प्रोफेसर डॉक्टर RK लेनिन फादर ऑफ हैंडिकैप हाइनसु खंगनरिबा पद्मश्री L नवकिशोर अमदी पोंगनफम पाउसे के एडिटर A रविंद्र शर्मा न थोरमपु ओइना सरुयाखे थोरमदुगी अथोइबा मिथुंगलेनगी ओइबा वारोलदा डॉक्टर RK लेनिन ना इसागी इयेक इरोल लेरंबा असिना ngasiदी मालेमगी अतै मियोइसिंगी ममांगदा साउथोंना हिंबा ngamlibani हाना सिजिनरंबा बेंगाली स्क्रिप्ट अमदी हौजिक चटनरिबा मितै मेक अनिगे लंगदाई ओइबनिना तंगाई फदना अनिमक खंगनबा होनबा मथौ ताई हौगलकलिबा सही 10 दगी 18 फाउबिगी मनुंगदा लेरिबा नुपा मसा नुपी मसा सिंग असि यामना सेक्शन बतंगाई फदे हाइखे सोशल मीडिया की इंपैक्ट मोबाइल फोन की इंपैक्ट इंटरनेट एडिक्शन की इंपैक्ट सी लेकोइदा थेंगनरे मसिम अखोय याम सेक्शन गदबा अदुदी मोबाइल फोन सिनगनो हाइब्रा इंटरनेट सिनगनो हाइब्रा हाइबा अदुनाते
यामना हाइना विद डिसिप्लिन सिनगदब नोंगमदा अखोना सुम सिनबदगी सुम नुंगाइरकपदगी सुम हेंजलकपदगी अखोना नोंगमदा पुंग अमगी मथक्ता तौब तारगदी अखोदा एस हाइना मखन दरकार ओय पुंग अमगी मखादा ओयगदब पुंग अमगी मथक्ता ओयरगदी पैथोलॉजिकल ओयरकदर अखोय अखंगै सिंग हाइबै मतुंगिना अदो अखोयदा पोरैबा अंगांग सिंग सिदे कयाम कुइना तौगे बो नोंगमदा पुंग 8 निपान मापन 10 तौब यावे अदो दि लारिकना करम गान पारमगनी जाकना करम गान चारमगनी तुमना करम गान तुमगनी मोय लोइना मक्से लोइना मक डिस्टर्ब तौर अदुना ngang masa sonjalai imung nung mama mapa ga moiga ngalai tana saunare khanare kaino gu parents na ti tawaning da balari ko ina tawaning ba cha go ina sahaning ba masa go ina fahaning ba adu moina di ngasai gi addiction duna maram orga phabatagi wakal manga banina adu dagi handorok pangam da ba faktorok pangam da ko Manipuri Meitei Mek subject khwaidagi mark wangna phangba mahiroi 13 da selgi mana yauna kudol pot sing piduna pungning thogotke mana pibagi matangda Padmasri Elna Bakishorna irol iek sakhona ba honabada mating oinaba thoram asi pangthokpani ngasigi mirolna yariba makai aikoigi iek irol asi sakhona ba honamina si haiki thoramadu da sarugya kiba pongnafam pausegi editor A Robindro Sarmana Rose Garden sinduna Meitei Mek sakhona ba honabasi yamna fai makatana sohna biu aduga Bengali amadi Meitei Mek anigi langdai oibanina yariba makai punna khangna ba honamina si haiki amobodu language subject athoi imalon masida mark wang phang basi arai badi natte nai di khanjai akoi chu parikha tharak pa metric pass tor parina akoi na thabu ma tum ya mo tai ko paper ni tore paper 1 2 maduta aina phangjagi bisi sam ga tarani thoi katam phangi ani do punjalaga ara yam na phang basi bati non gi kanu sa ko imalon ni haibai wani masida mark wang phang basi arai natte phangi basi se atai subject sing desu loina mak wang phangna salam gadaba tan sa de ga ne portion holder na to wong den kanjai kanjau da sida lengsin bit lak mana do gi do mayams numit khudingi phongba marlon gi paukse manswanar tharge ko editor oiramba Joseph Jaute masagi oiba anaba amana maram oiraga mamang thage kunipan da laikhidabada Manipur gi Chief Minister N Birena awaba phongdorokli Chief Minister ge awaba phongdokpige cherol aduna palibadi laikhidraba Joseph Jaute paumi khunagidama kathok lamba amadi I paugi lamda khanghaiba misak amani mangna hilingai matamda lamda masida phongba weekly amadi daily pause singe editor oirambatana tana North East Sun amadi PTI ge correspondent oirami mangna laikhidabada imung manung amadi marup mapang singna thengna horiba awabada saruk yari hairakli Jagat ki mabungong Jagannath ki magun sak sonbagi thoram Ratha Jatra kang kumhina lakpada Manipur Pradesh Congress Committee ki President Gaikhangamna Manipur gi Hindu lining chatpa miyamda harau tayamba phongdokpaga loinana yaifa pawngjel pirakle kumai asina lakpada mamangdagi leirakpa fatraba charangnaba wakhal kayabu Isorgi mingkhai sak sonduna kokpaga loinana anoba mangal amadi lambi pibiba oirasanu hairakle Rajya Sabha ki MP Oriva Khetrimim Bhavanandana MP Local Area Development Fund lana sijanare haina lamdamasigi pause electronic media amadi social media da sandorokliba sing adu aranba MP bu mingchathiana ba honabani haina MP masamangna khunjek piduna thadorokpa cherol amana hairakli cherol aduna makha taribadi MP Local Area Development Fund gi makha da paikhatpa sakot thorangi thabak sing adu MP na recommend tawba ngaktani atai makha taba thabak sing di district authorities na paikhatpani akupa marol sing khangning ba leirabasu mari leinaba DC dagi khangba yagani harakli Imphal gi akoiba mafam singda thoning da ba thodok sing thoktana ba district police Imphal West na lokalakpa section thorang gi sorok ama oina ngasisu city police station gi manung chanba nagamapal lambi Sani Mandir lambi khoyathong amadi nagana lagi akoiba mafam singda paksana thiba humba gi thabak chathakre District asige additional SP operation AG Sharma gi mityang makhada Imphal West Police Commando Bazar Unit na numidang wairam pung 3 ga minute nifudagi manga ga minute 35 fawba chathakiba operation aduda punna miyoi chamaga humudra masa masagi saktak se puthokanduna masak khangdokpagi thabak shathakhe maduda masagi saktak se yaudaba miyoi 13 makhatana verification chathanabagi damak city police station da sinakhe Ngarang Imphal East District Police Commando amadi 15 suba Assam Rifles ki apun bakangbuna sekta awang lekai gi akoibada thiba humbagi thabak chathabada KCP gi lami ama faraba mi adugi maming arumbam Sarat chahi 35 apokpa leikidraba sana jawba kawi sekta awang lekai dagini hairi
ngasi numit yung matung pung tara nithoi makhairom taba matamda Patchoi Police Station gi manung chanba Salam Thongkongda Pari Imom Sindam Sange Mairoi Singpuduna lakpa Maruti van registration number SO1AA 8791 ga Bolero registration number MN053072 ga thingjinabagi thokdokta van aduda tongduna lakpa Mahiroi tararom asopa nangkhre soklaba sing adugi manungda angang anigi fibam luna leiri hairi Class 10 amusung 12 ki parikhada mark 1 fangduna mai palakraba Mahiroi khaktamak puning thokotpagi hainabi leiriba asigum mai pakpa ngamhaudraba Mahiroi singbusu tungda mai pakpa ngamnabgidamak puning thokotpiba matam oire haina Welfare of OBC and Scheduled Caste Manipur gi Director NG Bogen Maitaina phongdokre Manipur Lengaki Minorities and OBC Economics Development Society Manipur Nisinduna ngasi Classic Hotel da pangthokiba sahi asigi oiba Chief Minister gi Larik Yeng Ministry program gi makhada sathakiba tha taruk ki oiba free remedial coaching amadi sahi asigi oiba BOSEM COSEM amasung CBSE na loba class 10 amasung 12 ki parikhada mai palakraba Mahiroi sing okpigi thormaduda NG Bogena makhataraduna sahi khudingi parikha pass topgi sang wangkhalakle haiduna aikhoina harauna leithokpam thokte mai pa audraba Mahiroi singisu khanba mathau tai haike The target policy in 6 months we have targeted 650 students only, out of which 118 have failed. I earnestly request the coordinators, the project officer, and the teachers. Kalau mui angan sumana kara-kara photo ba angan sinse, mui si kamana pukhala kadagi haibigi kano device ama frame to biyo. Thoramadu da saruk yakiba Additional Chief Secretary Letkogen Haukipna Mioibigi punsi khongset ase yamna sangi maramaduna matik mayada pungning thogatpagi mahuta mapung fana mai paklaba singbu pungning thogatpana hena phagani haike Felicitation to se adu towi mo khoi nasu khang ho gadagdi mai punsi do leiri bnina mana togudaba mani oigedaba mafam do yodri phawdi achuma Felicitation se to roidum Hoji atin babre matangalong minasi Nationwide number 1 oirakliba UNI Consultancy Private Limited na lowest package ta security amadi local guarantor piduna India ge khanaba state singda NRI kota da MBBS tamnaba amadi foreign countries singda MBBS tamnaba gi pandam da SBI gi on campus educational loan da natna lupa lakh amaka listing nimpu scholarship su second semester dagi semester khuding maki phangangani free year tickets na traga lupa listing nimpu banga gi relaxation gi damak ngasi mag youth library club uripok polem laikai gi mayok nabada laiba corporate office ta lak piduna ngasi contact Tobiu. Hena kupamarol gidama contact Tobiu 7005092567 amasung 9007778647. Aikhoigi website www.247ununi.com. Chakhumgi kolik singbu mafam chana taru tanana thamnabagidamak laizare nungzengi stainless steel na chanjaba modular kitchen loina na kitchen trolleys amadi makhal kayagi kitchen rack singsu nungzengi outlet store kaisampat laisom lerak machin mayai lambidagi fangbiragani hena kupamarol gidamak aikhogi phone number 9077124214 da contact tobirau Break matung da mayam mutaram nokso bagulena makhatapa paubijari Mahila Patanjali Yoga Samiti Manipur na sinduna ngasi Jiribam district ke RK Sanatombi Devi Vidyalaya ge auditorium hall da certificate distribution come get together ge thoram ama pangthokre thoram adu da Jiribam district asige tongan bomafam singda thahum suna sathakiba yoga da saruk yakiba myoi samarom da certificate sing khusinake thoram ge athoiba mithunglen ge oiba warul piraduna Jiribam district ke DC Robert Singh Khetri mayumna yoga si yamna phaba amasung kana ba pibigidamak mipung khudingna pamba hengalakli haike maramaduna afaba samas ama sembada yoga gi chawrba mathok tai haike Thormapu oikive Mahila Patanjali Yoga Samiti Manipur gi Rajya Prahari N Nilima Devina district apunbagi oiba program ama Jiribam district ta pangthokningmagi apamba lei loinana Jiribam dasu yoga masana si hena pakthok chawthok hanaba honasi haike Manipur Peace and Integrity Mapi Council ge taramapaluk suba mapokkumon thorom ngarang tongan ba thorom singaloinena pangthokre thorom gi saruk ama oina tawthongda leiba kada rehabilitation center da makhal makha kya gi uhai pambi sing center ge akoibada thabagoloinena center ge awara pa kharadang oirebasu menkhanaba water tank ama rice cooker ama wall clock ama kudol tawke thorom gi makha satharak poina Mapi Council ge conference hall da asamba thorom amasu pangthokhe thorom aduda Mapi Council ge president N Bimol Maitai
AMSU gi President Bijoy Kakching Tabam amadi MSU gi President Peter Laisramna athoiba lengmirapasing oina saruk yaki thorongi saruk ama oina Human Rights Activist Bablu Loitong Bambu mahangna tawriba thabaksing adubu ikai khumnaba utpoina asamba khudol piduna ikai khumnakhi Humdrarak Suba Ban Mausab Lishingni Taramapan Thorongam Mari Lenana District Forest Office DFO Jiribam District Police Jiribam Higher Secondary School All Jiribam Sports Association AJSA Jiribam Amadi All Jiribam Road Transport Drivers Union AJRTDU Naspuna Kusamnaduna Jiribam gi Yamna Maru Oiba Jiribam Higher Secondary School gi Playground gi Hogduna JMC gi Guest House Amadi School Singda Usara Kya Thakre Ngasi gi Thoramadu da Saruk Yakiba Jiribam District Police ki SPM Movina Humdrarak Suba Ban Mausab Lishingni Taramapan Thoramasida Jiribam District ki oina Yamna Maru Oiriba Football Ground asida Aikoina Usara Sing asi Thabagi Thabak Paikhatle Aduga District asigi Yamna Toina Tournament Tauriba Ground asida Urum Leiraktaba Asina Sanaroi Singda Natana Sanaba Yengba Lakliba Babok Singnasu Awaba Kaya Ama Mayoknariba asi Koknabagi Pandamda Using asi Thajabani Using asina Mioiba Aikoida Kanaba Pibida Natana Urum Su Fangali Haike Sports Association की एग्जीक्यूटिव ऑफिसर सिंह स्कूल की वजह सिंह छात्र सिंह मणिपुर पुलिस की डिपार्टमेंट की एम्प्लॉय सिंह फॉरेस्ट डिपार्टमेंट की लोनना तोपा CSO सिंह की मेंबर सिंह का लोनना असिगुमलबा 70 अखोगी भनमा सब हाइरिबा ऑब्जर्वेशन तौबसिदा जिरिबाम डिस्ट्रिक्ट की मफम असिदा अखोइना मरुओइना जिरिबाम डिस्ट्रिक्ट की ख्वाइदगी मरुओइबा फुटबॉल ग्राउंड मसिगी अकोइबासिदा अखोइना उ चारा थाबगी थबक असि अखोइना लौखतचरी Amaromda Jiribamge District Forest Officer CH Ibom Sana Usara Tharibasi Maroina Jiribam Police Jiribam Forest Department All Jiribam Sports Association AJRTDU Amadi JHSS ka puna sinduna usara si thabagi thoramasi lokhatpane makha tana mafam kya da usara sing thaki gani haike ngasi sidai da usar mayam ama akhoi hujik thabagi pandam thamiji usar samri muk thabagi pandam lei haibasi akhoi Jiribam police ne adagi Jiribam Football Association ki kangbu ne ade forest department ne punnaga sinbani aduga sigi ji matam koina uji thada na koi bisi leibisi yemun ngai te na SP Jiribam ki suggestion ke loina na police ki mayam go loina na thadani Amaromda Manipur lenga ke forest department ki medyang makhada ban mosap kamari lenana Mar Youth Association sinduna ngase lamphel ge akoiba mafam singda usara kya thakre Manipur Information Commission amadi Deputy Commissioner Tengnopal Anina Sinduna Tengnopal District ke manungda leiriba tongan ba lenga ke loisang singna saruk yaduna ngase Border Town More da leiriba Additional Deputy Commissioner ge Conference Hall da RTI Act 2005 asigi matangda nongmagi oiba awareness program ama pangthokre ngasigi awareness program adu da RTI Act asigi leiriba tongan ba chana kanglon singi matangda kupna khangan ki amadi thorom asigi loisilak pasarukta department singdage magi oiba RTI Act asigi matangda wafam kaya ama pukhatuna khanake tungda State Chief Information Commissioner O Sunilna thorom asiga mari lenena wafam kaya ama phongdokhe For aim and objective of when asagi ek simatana nainari se RTI se one thing is to bring transparency and accountability in governance कोई एक सिवटी ऐसी कोई ना सुगाई नहीं कर रहे अब वो हल्ला की उधर पार सो यार but see the main thing that we mental we need to change our mindset towards government and how we are running the government. Ahum Suba State Finance Commission Lishingani Taranipan Taramapan gi senthang makhada District Council Administration Chandel Nasinduna Council asigi makhada leiba school humpuda Dex amasung Vensing yenthokpagi thoram amangasi MS Sauvi Sawmill Complex wabagai lamkhaida pangthokre Thoramaduda Autonomous District Council ADC Sandel ge Chairman D Ringo Lamkang ADC Sandel ge Executive Member Education TH Kanlun amasung ADC Sandel ge Chief Executive Officer Ketrimim Siddhartha athoi baleng birakpasing oina saruk yakhe Thoromadugi matangda ADC Sandel gi Chairman D Ringo Lamkangna District Council Administration Sandel gi makhada leiriba school sing fagatnaba ADC Sandel gi maikaidagi su honaba yaba honari fan marang kaina laktabana school khudimakta desk amasung benching asi piba ngamde adumoinamak matam gi matung ina lakpa fan singdage mathang school singda pinaba honagani loinana
ngasi piriba sang asidagi mathangdana hena piba ngamnabasu ADC gi maikaidagi honagani haiki something is better than nothing pirom da kha pangiba kambu sinso oya na khuni da ora amaka ani ko so jana sina namba kunda tobida da amamanda sinna hoji muk sanabagi pau phongbigani Langjing Dalaiba Group Center CRPF ki meeting makhada team nipa na saruk yaduna numit mari ni chuna sathagadaba inter range football tournament CRPF Imphal range ki DIGP I Lokendro na hogdokre ngasi tournament asigi ahoba numita Imphal range amadi Agartala range ani na sanakhe Hoje amuk ngasi nungtil da phone ki ba Manipuri pause singi morobe pamuk puna yeminese Kanglaipak ki Maira IMC Corporated Taranipana Mayor Sindoknaba Manipuri wangwada kem tawduna lairi Desam Thawal PHED Office Solon Sinkre Office asigi AI na low cost letrin sanaba senfamdagi lupa lakh yankhai lokthokre Desam Ammunaba toktuna laibaki isu singdamai onsin biu akomlup High Court mamangda Thawal Turel kannaba khunggang jangsinkre Kangla Pau akomlup ki taramapan subamapuk kumon pangthokre CSO singbu sarkar na laikre machin menkre haina lana sadokpa yaure Dilip Kumar PICD Thawalgi EE Office Desam Thawal Unit na Solon Sinkre 35/16 Khangabo ki beneficiary gi cheng agent na naron da haina thokre Kunjeso accident da sokhiba ama Sivasena na mateng pangkre Paujel Mahiroi okpagi thorom thadokuna matik saba mi oihennaba honnasi Letkhogin Haukip Thamari ki cheng amadi kerosene miyam da fangan biu Kunje Kesor Mayor gi wafam aranbani Corporator Singh Chief Minister gi wafam thabak to on thokpiu Sanjit Pandam IMC gi Mayor na kusirasi tawraga mahaglandi hairibasi nokningi Romeo Rajya Sabha gi MP Bhavananda gi MP fanna haraurogda karigumba amata sengwatke haina lakhiba leite Club Miyam gi khongjang Thawal Turel kallu lengang na Turel da nung lengoi kotliba singkhakki yenganu akomlup ki mapok kumon pangthokre Manaba Taret ka tara mariga karambana masing yamba henbage Waroi lakpa nakal animakna ngainari Desam na Thawal PHE Division gi Office Get Solon Sinkre Aroibada moroiba pau mukana phangbigani Chief Minister N. Biren bu sindoknaba center da kanna takshili haina MLA P. Sarachandra na haikre. BJP Manipur Pradesh ki President yauna MLA Minister singna laingak asi yaningdre haina phongdoknarakpa asi angakpa thokdok amani haina veteran politician Ojoina nongnakre. Amadi IMC gi Mayor Sindokpa Pamba Corporator Taranipan Manipur gi wangmada kem tawduna Mayor Sindokpa ngairi Ngasi gi una di matang sida Manipuri Pau lejare Times of Manipur gi Manipuri Pau yang berbasing bamukana kurumjare